Meiteis na Manipur gi Yanglen Saru oiraga atoppa punna khundaminariba furupsing asi maruoiba kayat oiraga apunma Manipur gi masak oiribani. Lamdam asigi nattaba mapandagi chongsilakpa aranba wakhalon sing thugai rabab matamda apunba manaba chawkhatpa Manipur amagi mityengda changsinba matam oire haina Lok Sabha gi MP Dr. Angomcha Bimol akoijamna fongdokre. Wafam asing asi kaikhu kabuikhulda nauna saba tingkaw ragwang kalumkai laisang ama inar Manipur Lok Sabha gi MP Dr. Angomcha Bimol akoijamna sangaduna miyamda khutchinabagi thauramda fongdokhibani. Thauram aduga mari lainana MP Dr. Angomcha Bimol akoijamna makha taraduna lamdam asida punna khundaminariba furupsingna ching amadi tam haiba mapandagi changsilakliba aranba conception thadoktuna aikhoi pumba punshinba yaba common ground ama thiba matam oire. Kanglu furup ki oiba pikpa wakhalon sing thadoktuna lamdam asida lairiba miyamna identity crisis mahai masing thabak phangdaba chawkhatpa thinthariba aikhoi ya koibagi fibam sokchilakliba si yauna tongan ba issue singda aikhoida pirakliba chaitheng asi khanaduna madi masigi solution puthokna bahotnagadabani. Meiteis na Manipur mahut singani haibadi aranba oigani Meiteis na kaitharakpada Manipur kaitharakani haina MP Dr. Bimol na makha taki. Manaba khunai pura kya dadi hill aise kaino valley aise kaino scheduled tribe aise kaino non tribe aise kaino ladiba pose kaino plus akoi ke common ground se kaino magi furup ki aspiration magi anxieties it needs to be addressed. You can't just brush it aside. Furup masa sing sigi magi security pi da bijaroi administrative means ni khangde legislative means ni khangde madu thi da su yaro just as nupi ki protect honorable law same do maina unit legislative intervention leminary ba furup sing sisu administrative structure da mai yengom change but cannot be based on antithetical all the time. Meiteis cookie, Meiteis adu adai na sidai tawdana hill men adu taraga Meiteis na taw Meiteis as if Meiteis will go on master ga ching daga tado mambro mambo. Never is against natural force. Kumthara kadong ngaktani, kumthara kadai tarai ngaktani. Urbanization ki impact is a global phenomenon.